T. Michael Lamjathang yum Meithaba attack tourakpa thoudok adugi case Nia Da Thinthadana Sinnanaba Thadou Student Association na leingak Pukning Chingsillakli. Ngarang Thadou Student Association THA na thorakiba charol amagi matung inna Manipur leingakta THA gi President T. Michael Lamjathang haukip ki yumda attack tauduna Meithaba da Jenaba Singh fananaba kayara khaikre Kuki militant Singh amadi KSO yaungna Kuki Civil Society na Churachandpur da sinba rally da saruk yaba miyoi karana mai tharambagi thoudok da Jenaba Singh faduna matik jaba chairak piba ngamdabada asawba fongdorakli mai tharam liba miyoi Singh amadi masida maru oina chenariba makok Singh leingaki mari leinaba Singh na haujik fawba faba ngamdaba haibasi THA na angakpa fawi Churachandpur District ki Police amadi Administration pairiba singna sonbadagi thabak onthokpa ngamdabani haina lawi asigumba hanjin na tamtiraba thawong sing asida achumba fangan daba asi ngakpi fam thokte maramaduna THA na hairiba case asi National Investigation Agency Nia Da Thinthadana Sinnanaba leingak Pukning Chingsillakli Thadou furup asigi miyam gi punsi mapung fana ngaksenba ngamlaktaba fibam asida Jamna hingba miyoi sing haujik tasengna kudong thiba oire haukiba August 13 Manipur gi Chief Minister nasu thoudok aduda jenaba miyoi sing faduna matik jaba thabak logani haina thajaba pirakpa laikre adubu haujik faubadi thoudok adugi matangda thizinba amadi thigatpa thengnadri lamdam asida santi pamjaba miyoi natraga leader singda kuki militant singna atamna na target tauba asi afaba thawong natte kuki militant natraga kuki gi luchingba Haiba Singna Lamdam Asigi Law and Order Asi Laikhata Halibasi Afaba Kudam Nate Peniel Kungang Asi Churachandpur Police Station na Konba Mafamda Laibani Loinana KNO gi Makhada Laidiba KNA KNFS KNFZ Amadi KLA gi Operational Area Oiba Mafamdi Maramaduna Lamjathang gi Yumda Tourakliba attack Asi KNO Amadi CSO Singnani Haidabangam Loy Ngakpigani haibada laloi maramaduna KNO na maral laiba miyoi sing asi chayol amagi manungda khangalakani haina THA na thazaba thami karigumba haijaba sing asi thabakto onthokta taragadi THA na lamdam asida lo lei haiba takani achumba wayal fangnanaba thabak paikhatkani haina fongdorakli THA amadi Thadou furup na achumba wayal fangnanaba hotnabada Hiram amatada yasinaba tauroi haina THA gi spokesperson Biki Thadou na thorakpa charol asina palakli